Masu nupina mabok amadi maukwagi punsi kankhre. Ngasi ayuk pung 6:30 tabada Bisnupur districtki manung sanba yumnam khunong mamang lekai thokiba thodok amada masu nupina mabok amadi maukwagi punsi kankhre. Thodok asi ngasi ayuk ahanthem Sanathoi Devi sahi 64 mapuroiba ahanthem ibosa yumnam khunong mamang lekai na masu nupa lanthoiba sahi 1:30 suraba asi mananganda potuna lekai asida leiba pukrida Laigi ising sopo kumbada pukriki siridagi onthaduna pukrida tasinki. Pukrida tasinduna mabuk adu sathina sopoga loinana. Mahaki mananganda poriba pikliba masunupa aduga iraknaki. Maduda maboki matung ilakpi masunupi. Ahan them linthoi ngambi sahi manga. Apokpa ahan them romanna aikhoigi abok isingda takhre kanbiyu haina kaptuna laurakpadagi. Manak nakpada leiramba miyamna tabadagi sensilaktuna. Mabok amadi masunupa adubu kankibani. Hauzik mabok Sanathoi Siza Hospital da aruba phibam da laikanaduna leiri. Adubu mana mananganda poduna purakpa masunupa adudi. Karisu nungsa thiningai oidra hairi. Thaudo asida masunupi linthoi ngambina pairaki lausing sizinaduna. Mabok amadi maupa anibu kankibagi damakta. Youth Development Club. Yumnam khunong mamang lekai na seron amada thagatpa phungdorakle.